Ahanbada Maroiba Pau Anisuba Imoino Fish Festival Isingani Kunmanga Impalgi Hapta Kangday Bugda Pangthokli Manipuri Governor Amasung Chief Minister na Luchingduna Ima Imoino Amasung Gangay Kumaiga Marilaydana Yaifa Paujal Pirakli DHMC na Jiribam District Hospital gi CMO Office amasung OPD Solonsin bagi Khongjang Leptana Chatharakli Chuitagong Hill Tracks lomdagi Mizoramda Bangladesh refugees sanglakpa haure Manipurdasu sanglakpa yabagi oitokpa lay Cookie sing ase mingonda toina khatnaba hauba amadi migi lamda huralanada changlakhibani haibasi history na sakhini Jiribam Boro Bekragi Tuisolen Khul Manakta Lalholok High PCD gi Kedar amadagi brown sugar amasong bom sabada sijinnaba potlam sing phagatkhre Amadi Uyok Chingda Security Force sing Laktokibagi Khongjang Numit Mangani Khunja Khongjang Loi sing na handokre Mami TV gi nungtil gi paum eng tabiram liba khwai khudingmak singamayum samina sekna taramna okchari paum eng taminarasi Ani suba Imoino Fish Festival lising ani kunmanga Department of History na sinduna hafta kangjay bungda pangthokli ngasi Imoino ira thawni numit asiga mari lainana Fishery Department na sinduna pangthokliba Ani suba Imoino Fish Festival tongan ba Manipur gi mafom kayadagi lakhiba ngami signa saruk yaduna stall chani rom makhal kayagi nga puthoktuna yoli ngasi Imoino numit ka mari lainana pangthokliba ngagi mela asida lamdam asigi miyoi kya laktuna government na lepat mamalda nga lainakhe festival asibu hawdokpa lakhiba Fishery Department ki Minister Haikam Dingko na phangdokhibada Fishery Department na puthokliba nga ase Manipurda lairiba population asina nga chabagi sang asi aduki matik wangbana maram oiraga hauzik puthokliba nga sing ase production watpagi mami amadi tari adubo Fishery Department na kanna hotnaduna hauzik hena puthoknaba haiduna scientifically amadi makhal kayagi technology sijinnaduna department asina kanna hotnari haikhe akoina hana lerandaba potagi hojik scale up tawai se mathang mathang akoi scale up tawna honari payment sawai nga koi dana koigi north eastern region gi oiba fishery gi ministry ga yaur kanda akoi guwahati da koi conference am yaujari maduri su hena TFC da dum lairani hari population yang khalapagi matung ina koina sabaji hengalakpanina koigi production ji watpanina adubu masi hena hengalakna haidana scientifically adigi atop atop mayam ama technology mayam ama haidar ko alogo mayam ama koi khalakna ba koi research mayam ama tawri adigi hengalakna ba koi kanna honari haidana sumaina thamjina ji maruina sareng se manipur gi damakti yamna lai da katpada ngasi makse manipur praja myam da koina pening ba potu koigi laiba production duna hari hana su nai leram da sareng se mate sareng se mango ni natra mate sareng se mango bedagi inau nauna koigi si su ni koi sareng se kamai to ni hingalan chigen to kan honorable chief minister kan na honor kan da koi sareng se yok to ya de na poklap aduna phangan na honor basi adum sain haje gate te dum dai nauna honor jar pani na adum ko khwai ga chobu achievement na Manipur gi Governor Ajay Kumar Balla amasung Chief Minister N Biren Singh na lusingduna maitai ge lining laisolga mari leinaba ima imoinu irat pa amadi hayengdagi haugadoriba kabui puruk natki kumhai gangaina lakpada laipak miamda yaifa paujal pirakli Governor Ajay Kumar Balla na mahaki yaifa paujelda ima imoinu irat thoram mahakso miamga loinena saruk yazari ima imoinu irat asil Laipak asiga miyamda nungai yaifaba awat apa leitaba oirasanu haina paujel piri amaromda Chief Minister Nongtombam Biren Singh na ima imoinu irat thauramga loinana laipak miyamda yaifai paujel piraduna hai imoinu irat thauram ase sahi khudingi waksingi tarani toini panba numita mitai lining laisonga loinana harau tayamna yumthong khudingmakta pangthoktuna lakle numit asida miyamna leija leijaba hai lei anau open kattuna
ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯑꯋꯥꯠꯄ ꯂꯩꯇꯅ ꯄꯥꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯊꯧꯅꯤꯖꯩ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ ꯑꯁꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯔꯥꯠ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯁꯨꯕ ꯅꯣꯝꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤ ꯁ꯭ꯄꯤꯀꯔ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯤ.ꯑꯥꯏ. ꯁꯇ꯭ꯌꯚꯇ꯭ꯔ Educational Law and Legislative Affairs Minister Thonawjam Basanta Kumar Singh RD7 PR Minister Yumnam Khemchandrana Imoinu Ima Irat Thoni Asiga Mari Leinana Leipak Miyamdasu Nungai Yaifaba Amadi Awat Apa Leitana Amaga Nusi Sanana Laiminaduna Lamdam Asi Santi Amade Saukhat Paleipak Ama Oiba Oirasanu Haina Yaifa Paujal Pirakle Amaromda United Committee Manipur UCM International Peace and Social Advancement IPSA amasung Federal of Haumi Singnaso Imoinu Ima Iratpa amasung Gangaina Lakpada Santi Oiba Awatpa Leitaba Yellow Furup Singi Marakta Nusi Sanana Leiba Ngamba Oirasanu Haina Yaifa Paujal Pirakle Ngasi Suziri Bamgi Uchatolda Leiba 50 bedded hospital da qualified oiba CMO amadi Dr. Suna Tharak Tabagi Matangda Miyamna Khongdang Sangsinduna OPD Thong So Lonba amadi CMO office Thong Lonbagi Khongdang Ngasi Sumaka Chathari Haina District Hospital Monitoring Committee gi member Fanzaubo Montessori Debina Aikogi Paumi de Phongdorakli Makna Makatana Haikibada Ngasi District Hospital Monitoring Committee amade Jirbamda Leiriba Atay Meira Paibi Singh amadi CSO Single Loinana Aikoina Sangsinjariba Hospital Asigi OPD Thingba amadi CMO Office Thingbagi Khongjang Asi Ngasi Sumakatana Chatharakle Karigino Haibada Aikoina Taukiba Demand Ngasi Pawbada Pibidri CMO qualified oiba ama thabiraktree aduga Dr. Matik Chana Laktri atay development sing amata tawdri aikoina asukuina tawrakliba strike demand ase mari leinaba government na karimata tabidana leire Haidraga Sukhangnaraba Jiribamgi amata ngairaba hospital ase karamba phibamda leirige masi aikoi district hospital ni 50 bedded hospital hariba sida 50 bedded leigadaba aduda 13 bedded khakta lei Aikoi Jiribambu Manipur government na kari oina ubirige Jiribamgi prajabu Manipur gi praja oina ubidraba ana layeng ba kadai da chatuna layeng doino hospital ama leina Assam da chatuna layeng bada awaba kaya thangnari bani ngasi fawba asida Manipur lengak na tabidriba asi karigino aduna sangsilakliba khongjang asi makhata na su sathakigani haina phongdoraki talasigi OPD Thingbagi amadi CMO office Thingbagi khongjang ase koi ngasi su makha ta chathari kaina haibada aikoina tawkiba demand ngasi phawba pidri CMO qualified oiba ma tharakri ni Dr. Matik Chana Lakri atay development sing amata tawki koina asukina tawraiba sumba strike demand ase mari leinaba government karimta tana tabidana yam tasanadana leire aduna maram oiraga ekoi asigumba OPD Thingbagi thabak CMO office Thingbagi thabak se makha tana tawkigan sidagi su hena kana tawpa yai Karigino adasi ekoina amhana sengna haidraga su khangaba poni maramdi Jiribamda leiriba amata ngairiba hospital se karam Bangladesh ki Chittagong Hill Track ta leiba military offensive tagi nanthok Mizoram na nauna angang macha tara taruk yauna punna refugee kunipan yumlo nariba Mizorangi Langthai district ta ngarangdagi hauna changjafam lauduna laikre Manipur rom da susangsilakpa yabagi oithokpa lei haina news agency singna report tawri Mizoramda nauna sangjafam lauduna leiribasing asigi manungda Bangladesh ki Chingi district ahumdagi Bandarban district ki manung chanba Karsetlang amasung Pangking Khuldagi imung mangagi miyoy singna Mizorangi Ritejol amasung Langthai border khul singda achuppa jungle sing phawduna changlakibani hairi amaromda yumlo nariba Mizoram state na matam kuinadagi Myanmar refugee lising mangaga chamapan kunithoi shelter pibagi mathakta Manipur da takthokliba irang asida lanjena miyoy marifu mariga loinana nauna Bangladesh romdagi sanglakiba refugee lising aniga tara mari sangjafam piduna leire masina takpadi Mizoram state asi yumlo nariba foreign leipak sing haibadi Myanmar amasung Bangladesh leipak tagi lanjenarakliba refugee singi sangjafam oiduna leiriba asida north east ki state ching maru oina Assam amasung Tripura lengakna nungnangba phongdorpa hore
Marak asida irang thokliba Manipur su Myanmar rom dagita natana Mizoram state phauduna Bangladesh rom dagi refugees sing sangsilakpa yabagi oithokpa lei haina North East News Agency singna report tawri. Cookie sing asi mingon da toina khatnaba hauba amadi migi lamda huralanada changlakibani haibasi history na sakini haina Foothill Naga Joint Action Committee gi media cell na thadorpa cherol amana phongdorakli cherol asina makha taradun hai naga singna hauzik maitai amadi cookie singa khatnariba asida yaudana neutral oina leiribase ikai khumnagadabani haina lawi amasong santi pamjaba naga singbu ikai bapibani Haukiba January ki tareta Kangpokpi district ki Khonsakul Liangmai Naga village ta Cookie singna Naga nupi amabu phusaibagi thodok adugi matangda kotuna media da thamlakiba wafam adu aranba yumpham yaudaba wafam ni kotuna phongdokhiba wafam adu yumpham yaudaba sanjin sajenba ngaktani makhoi gi wafam du Naga singna lumna lawe kotugi wafam adu Naga singna hauzik maitai amadi Cookie singa khatnariba asida yaudana nutrient oina leiriba ase ikai khumnagadabani haina lawi amasong Santi pamjaba Naga singbu ikai bapibani thodok aduga mari lainana kotuna Cookie singbu victim ohennaba thawong sing sathariba asi khudakta lekodabani makoina ahanbada refugee oina lakani aduga migi lamda laisilaba matung lamgi mapu saduna lambum sing tungda tanthoknaba khotnaba thawong ase makoigi I tongde yauraba hainabini haire asigumba Cookie sing asina tawrakpa lamgi mapu sabgi thawong sing amade lamgi mapu ni haina claim tawriba sing asi lona khat yaroi makoina asengba history bu yamna toina semdok sadoktuna manghanaba hotnari elegant immigrant sing amade refugee oina sanglakhiba Cookie singe lamgi mapu oinabagi claim Naga singna kaidawngwaide yaba ngamloi haibase kotuna kawraidabani haina sirol asina phongdorakle Mamang Chahigi November 13 da Jiribam District ki Boro Bekra Subdivision ki Karongda Mar Cookie militant singna Maitai Puruk ki angang ahum amade nupi ahum phaduna pukraba matung tamtina hatoklaba matung hondorakhiba amade ahal oirabi mioi ani maina thaduna hatkiba thodokki matung tarakpada District Police amade Security Forces singna leptana chatharakpa Security section thorangi manungchanna ngarang Kuntra nipan suba Assam Rifles amasung Boro Bekra Police ki apunba team amana Tuisolen khulga tainaba Barakturel Torbal da checkpoint hangduna achat ok sing sek toba matamda lalhauluk Mar People's Convention Democratic Cadre ama phabaga loidana mangondagi brown sugar amasung bomb sabada sijinnaba masak sung phagat pangangkhre Combined Security Team na farba high speed CD cadre adugi maming Lanchuilon chahi nifuga nipan Apokpa Thoimolen Lungthoilon Kawi Mahak Perjol District ki Parbung dagi ni haire Mangon dagi Security Force na sapon cap nifu marida haptuna puramba brown sugar gram chambriga yangkai mapan amade ningchina pek tauduna puramba bom sabada sijinnaba gelatin stick kun detonator taramathoi amadi meter amasangba fuse phagat pangangkhibaga loinana Boro Bekra Police mahaki mathakta investigation sathaba hokre haire Police ki pauna hai thodok adu ngarang kutrani pansuba AR amasung Boro Bekra Police apunba team amana Tipai muktagi baraklom da mioi kharana bom amadi atai pokhaiba yaba potlam sing hariba subdivision asida sijinnaba purakadauri haiba pautabadage Boro Bekra subdivision ge Tuisolen khulda tainaba Barakturel Torbal da checkpoint hangduna achat awok sing check tawringai matamda masakhangdaba nupa amana Barakturel da hi tongduna laklaga Tuisolen khul manakta khamduna higok masugi khaw ama yanduna hi adudagi kumtharaklaba matong Security Force sing ubadagi nathok tuna senaba honarakhe
Security force singna nupa adubong hek tanaraba matung phaduna mahakna purakliba khaw adu check tawruba matamda hariba polam sing asi phagat pangamkhibani hairi lambi thong ningthi na sambi daba amasung Imphal East District ke uyok sing dagi security force sing lakthokibagi mayokta sabung khok khunau thamna pokpi amasung sana sabi khul khunja singna khongjang sing numit mangani ge oina hangdokre yayang pokpi village committee gi chairman Laimayum Aribamna phongdorakpada kuki militant singna yayang pokpi police station gi manung chanba uyok sing hariba mafam asigi khudong saba lauduna akoibada taba maitai khul sing maru oina thamna pokpi sabung khok khunau sana sabi tumu khong singda toine attack chatharakiba sing ado mari lainaba authority singna uyok singda CRPF amasung BSF deploy tawduna thamkhibadagi hauzik kuki militant sing mafam aduda sangsilakpa ngamdabadagi hariba khul sing asida kuki singi attack sing lepre adubo yangang pokpi uyok singi approach road sing asi aduki matik phatabana maram oiraga khunja singna mafam adudagi deploy tawriba security force sing lauthokiba yaroi amade lambi thong ningthina sambigadabani haina khongjang saksinba haurakibane adubu khongjang sangsilliba khunja singa DIG Herojit additional SP Imphal East ka punna faminaduna uyok sing taba lambi semba haukre amadi uyok sing dagi security force sing laukthokpa leite haina official oina pau pirakpadagi makogi khongjang ado namit mangani fauba hangdokhe Security force sing na sing amasung tampaki area sing da lepa laitena search operation sing chathaduna state asida shanti raksa thamnaba amadi national highway sing da apanba yaudana security na paikhalakpa yaba thabak sing paikhatpa leptre national highway 37 amadi national highway 2 da lamdam asigi changai fadana nongmada changdaba yadraba pochai puduna lakpa gari Sahunga Yankai Mathoi Amadi Chaniga Kun Mathoi Hariba Lambi Asida Apanba Yaudana Pusilakre Makhatana Pochai Pusilakpa Kudong Tiba Toktanabagi Damak Signaninga Oiba Mapam Singda Security Force na Akanba Sasin Tharang Laukatle Manipur District Pumna Makta Pamdaba Thodok Toktanabagi Damak Ching Amasung Tampak Tapunna Checkpoint Chamagataruk Hangdoktuna Achat Awok Sing Check Tobagi Tabak Chathari Hairi Anauba sahina lakpada mipung khudingmak masa mau fana lainabagi damak pandamda free health camp ama ngarang sagolwan sigi manung channa leiba wahengbam laikai community hall da pangthokre camp asi constituency asigi MLA oriba RK imogi lamjing makha da haukiba sahi lising ani kunithoi dagi haudokiba campaign adugi makha chatharakpani hairi ngasigi free health camp aduda punna myoi samaga tara romda analayengi khudong saba piki Camp asi National Urban Health Mission gi matenga loinena Urban Primary Health Center Sagolman na sinbani Health camp aduda OPD laboratory testing NCD screening ABH AID card chaba mit check tauba immunization na sina singba kudong saba PK Rup Mahal Artist Memorial Drama Festival ising ani kunmari kunmanga gi saruk ama oina the traditional folk and cultural research center gi inau nau na puthokpa tengthakol haina mingthonba mythological play ama ngase Rup Mahal Theatre gi auditorium hall da utkre Guru M Saityaban Singh na iba amadi Jilata Sana Devi na lamjing lamtakpa mythological play asida athauba sing hais Darbari Sarma, Zilata Sana Devi, R.K. Ganesari Devi, P. Janet Devi na tongan-tongan ba saktam sing langle. Asi pangkatsari ba sina ina direction pizaba kewga bajabani aduga script writer na kogi Zen Dance Academy gi guru punggi oza mayobam sitaban si mana bi script ni adu aina ngasisda mayamda koino thaningi ba message bizaningi badi haujiki asok amna langi irang maraksida Karam Chaina Kono, Aikoina,
ꯐꯪꯉꯤꯕ ꯅꯨꯄꯤꯅ ꯐꯪꯉꯤꯕ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯃꯥꯖꯁꯤꯗ ꯁꯤꯅ ꯑꯩꯅ ꯎꯠꯅꯤꯡꯉꯤꯕ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯂꯤꯂꯥꯁꯤꯅ ꯎꯠꯂꯒ ꯌꯦꯡꯕꯤꯔꯒ ꯃꯁꯤꯗꯩꯗ ꯄꯤꯖꯕ ꯀꯩꯅꯣꯅꯤ ꯊꯤꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯥꯡꯈꯠꯆꯔꯤꯕꯁꯤꯅ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯖꯕ ꯀꯩꯒ ꯂꯧꯖꯕꯅꯤ इम्फाल की खोराम्बल इमोइनु मार्केट नुपी कैथेल नंबर 2 असे कैथेल फमलिबा नुपीसिंगी मरक्ता खतना चैनबा थोरकपा याबदगी इम्फाल वेस्ट डिस्ट्रिक्ट की मैजिस्ट्रेट ना खुदक्तगे मी संगतोक संसिन तौबा अथिंगबा थंगख्रे हिरम असेगी मातांगदा इम्फाल वेस्ट डिस्ट्रिक्ट की मैजिस्ट्रेट की एस किरण कुमार ना चेरोल अमा थोखरे चेरोल असी नहाई अथिंगबा थमलिबा असी एसपी इम्फाल वेस्ट ना पाइखलकपा रिपोर्ट की मतुंग इन्ननी रिपोर्ट असगी मतुंग इन्ना हारिबा नुपी कैथेल नंबर 2 दा लैरिबा इमा इमोइनुगी लाइफम असे नुपी खराना मपु ओइनबगी मुन्नरे अमदे मखोइगी मरक्ता खतना चैनबगी फिबम दा लैरे मरम अदुना शांति अमदे नॉर्मलसी मेंटेन तौनबा अथॉरिटी ना भारतीय नागरिक सुरक्षा संहिता एक्सेक्शन चामगा हुंपु हुमदोइगी मखादा मफम असिदा मी संगतोक संसिन तौबदा अथिंगबा थंबने हाइरे मफम अदुदा यामना तोइना नुपीसिंग खतनबगी थौदोक थोखरे हाइरी मरम अदुना इमोइनु मार्केट लैरिबा इमा इमोइनुगी लाइफम जगा असिदा कनागुम अमतना संगबिगनो हाइना सेरोल असिना मखातारी खतनरबा मतुंग मपुरोइबे सुसाइड तौदुना सीख्रबा अमसुंग लोइनबीसु थौरी यानदुना सिजख्रे यामना नुंगाइतबा थौदोक अमदा मतै मनाव यामना थीना खतनरबा मतुंग नुपा अदुना गाजियाबाद सुसाइड तौदुना सीख्रे नुपी अदुना दिल्लीदा महाकी नुपा सीबगी पाउ तारबा मतुंग मथंता सिजख्रे हाइरे मकोय अनिगी चही अमखक्ता गाइरिबी मचानुपी अमा थमलम्मे हाइरे थौदोक अदुदा लैखिद्रबा नुपा विजय प्रताप चौहान सही 39 अमसुंग महाकी नुपी सिबानी चही 19 मकोय अनी लुहोंगलबा मतुंग गाजियाबाद की लोनी बॉर्डर एरिया दा युमपांदुना लैमिनारखिबने तुंगदा गाजियाबाद की जवाहर नगर जी ब्लॉक ता लैमिनारिंगै हौखिबा इराय नुमित्ता मकोय अनी की मरक्ता यामना थीना खतनबगी थौदोकता सिबानी मयुम थादोक्तुना नॉर्थ ईस्ट दिल्ली दा लाखी हाइरे ngarang asi विजय प्रताप चौहान की मदोमचा मिराना विजय प्रताप चौहान की युमदा लापा मतमदा इमुंगिका अमदा थौरियानदुना सिरंबा थेंगनरखिबने हाइरे तुंगदा मिराना सिबानीदा फोन तौदुना विजय प्रताप चौहान थौरियानदुना सिरंबगी पाउ तंखिबगा लोइनना सिबानीसु महाकना लैरिबा युम अदुगी मनाक्ता अलैबा इलेक्ट्रिक पोल अमदा थौरियानदुना सिरंबने हाइरे थौदोक असिगा मरी लैनना गाजियाबाद पुलिस अमसुंग दिल्ली पुलिस ना तोंगान तोंगानबा केसिंग लौखतुना इन्वेस्टिगेशन तौबा हौख्रे हाइरी पाउगी मरक थतना अटेनबा ब्रेक अमतंग लौमिनसे Admission open. Smart preschool and daycare. Wangay Tarongzam Laikai, opposite Lai Lampa. Nugjuri ba angang singbu, afaba achumba lambida, lamsing bihorasi. Ngasi mag angang singbu, lem naming chansan biduna, angang singna akoy gi, leng drabalan oirasi. Ayuki pung mapan makay digina, nungtilgi pung ahong fawba, angang singbu kup na sanazari. Angang singna maring tamna, chenchong duna sana jaba yarba, mafam da natana, arki orba makhal makha kaya su tamjari. Lunan ba amadi, angang singna pamna chazaba asapota natna healthy meal and snack fangbigani hena nungai jaribadi angang singbu haitui sintraba oinaba homework guidance music and movement attentive talking asna chingba makhal makha kaya thamjari ngasi mag mingchan sanbiu chaliba english sing aniga kun manga asigi january ta asida lapa admission ki oina fee lawzaroi hena akupa marol khambinaba pictoriba contact number 8730869499 natraga 8974472712 admission open Kanchipurda laiba IPS Imphal Public Higher Secondary School ki academic session 2025 ki registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adomgi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi
amadi boarding asina angangsinggidamakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adomgi angangsingbu Kanchipurda laiba IPS da ming chanbiyu amadi afaba mahairoi oihanbiyu angangsingna adomgi lengdraba lani haibasi kaubiganu. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagorbat Salam Lekai and Patsoi Part 4. Join us and feel the difference at Millennium School. Kanglaipak News Tengbang Loop amadi Jenims Blood Bank from Patka Kusam Naduna ngarang ikat pagi thoram ama hospital asida pangthokre ikat pagi thoram aduda Kanglaipak News Tengbang Loop ki thomi blood donor tara hen mana e unit amamam pi ki EP bagi thoram aduda Kanglaipak News Tengbang Loop ki Vice President Arambam Bedana General Secretary Saikom AB Maitai Finance Secretary Takhelambam Sanatombi amadi atay thomi kayana su EP ki hairi Maharaja Gambir Singh amadi Narasingna achetpa wasak amaga loinana lengondana sitkiba pat ngasi kasargi Chandrapur lengondabi pat hairaga khangnari awana sahi taret khuntakpa matamda pat asibu lengondana sitpada kangba ngamlabade Manipur bu amuk khanna awagi makutage ningtamba hanjingani haina changeng oina sitkiba patni pat asibu kangba ngamlabada loinana Manipur gi ningtamba su hanjingke Manipur gi puwari ga sagonariba mafam ase mitoki pangkhainungda laikibana matam sangnadagi mafam asigi saruk khara pibinaba hainaduna lakhibani haukiba January gi mapanda ining thauna sagonaramba saruk khara leibada yanabadagi ngasi lengondabi part protection and preservation committee kasar Assam amasung athauba singe liklam thiba lok Manipur gi thaumi singna mathau taba lamgi saruk khangminnakre lam onba asida lam mapusu saruk yake puwariga sagonariba ining thauge khubam ase leibada achoba senpham ama sangadaba miyamna angamba thodang lawminasi haina athauba singe liklam thiba lupna phongdorakle Major Chongthomya Memorial Trust Narayal Khamar Tripura na sinduna handak chahi asigi oinasu Chongthomyagi ningsing thoram Tripura da pangthokane thoram asi pangthokpada athauba sing asigi poknapam lamdam Manipurdagi Chongtham sagai na tengbang piduna lakle hojik athauba asigi khubam ama lairibase Imphaldagi Chongtham jiban na katpani masigi damak Tripura da lairiba maitai singna mahus sinduna Chongthomya Memorial Trust na thagatpa phongdok charakle Purada pangthokadaba thoram asigi damak kanagumba singna miyamdagi sel khaiba tawbiganu haina Trust asigi Secretary Hais Ganeswari Sinhana Thadorak Pasirol amana khangalakle Luhongnaba ningai tawribi nupi ama nupa aduna hatoklaga freeze manungda thamlamba thengnakre Luhonglaba nupa amada atopa nupi amana luhongnabagi akanba ningai tawrakpadagi nupi hatoklaba matuk numit nipane freeze da thamduna losillaga thamlamba yumbuna thengnarakpadagi police da paupiduna police na mapuroibagi mathakta case ama register tawkre hari haukiba irai numita Madhya Pradesh ki Diwasa leiba Dhirendra Srivastava kauba miyoi amana semba Barhagika amada thokibani hariba barhagika adu uzendagi patidar kauba nupa amana lairamba ka amane patidar hariba nupa asi nupi lairaba misakni mahakna victim oiribi laikhidrabi sahi kuntraram surabi
Pinky Prajapati Kaubi asiga matam sangna nungsi mari thamduna lona yumban bagi lambida khongdaminaraba matong Pinky na patidada luhongnaba ningai kana torakpadage Pinky Prajapati mamang chahigi June thada hatoklaba matungda ka aduda leiba freeze manungda hapsinduna thablamba oiramgani haina police na phongdorakli Pinky bu singna thengnarakiba asi akoibada leiba miyamna apum asagi manam phaurakpadagi solonduna leiba Prajapati na leiramba ka adu hangdoktuna yenglubada Pinky ki asi bahaksang freeze manungda makut ani tung oinana punduna ngaksamda fina yesillaga siragat leiramba thengnabaga loinana masa pumba pumtharamle hairi Barha asi da layamba Prajapati hariba barhagi ka asi thadoktuna satkiba tha taruk phare hairi adubo mahaki mafi maro singdi ka adu dagi lauthoktana thanami aduga marakta mahak yum asi da lakpa thengnaki hari police na Prajapati bu phanaba thiba hokre hairi Triangulative Club Tenta Haibung Thobalna Sinduna Second Triangulative Club TQC Trophy Let Irungbam Birlan Memorial State 11 Open Tennis Ball Cricket Tournament Lising ani kunmanga mathang thagi February kulhumdoi dagi Tenta Haibung da pangthoklagani Tournament asigi form February 15 fawgi manungda pisin biba yagani aduga fixer draw na February 16 da pangthokani Winner oiraba team da trophy ga loinana lupa lising kuntraga runner up tana trophy ga loinana lupa lising kungi mana laigane Man of the tournament highest run scorer highest wicket taker amade match kudingi man of the match sing the trophy ga loinana selgi mana sing laigane Tournament asi da saruk yabining ba team sing na tenta haibung da laiba TQC gi office gi natraga mobile number sing 7005 222 139 natraga 9402009748 natraga 8787462938 natraga 70055901154 natraga 9856121081 natraga 9856575425 asida akupa marol khangbiba yagani haina club asigi sirol amana hairi India ne yumbu oiduna tha asigi tara humdoi dagi hauraga tara mapal fauba leipak asigi koning New Delhi da leiba Indira Gandhi Indoor Stadium da pangthokadoriba ahanba Kho World India da Manipur dagi official ahum saruk yaragani Manipur Amateur Kho Association gi serol amana haire serol asina High Association asigi General Secretary M Mudusudon bo Technical Committee gi Chairman oina khalakre amade KH Imo NIS amasung M Manglem NIS Puna Technical Official oina khalakhibani Official sing asi tha sigi taramathoi de Imphal thadok lagane panba yabade pangthokadoriba hanba Kho World Cup asida malengi tongan balaipa kun mari dagi lakpa team kuntraga mapan nupi nupa anina athoi ahen sangdam nagadori loinana hariba World Cup asida saruk yanaba India gi team sembada association asigi sanaroi S Roxan awang sakmai dagi su yauri hairi Aroibada maruoiba pau amuka hanami eng taminashi Ani suba Imoino Fish Festival lisingani kunmanga Imphal gi hafta kangjay bungda pangthokle Manipur gi Governor amasung Chief Minister na lusingduna Ima Imoinu amasung gangai gi kumaiga mari lainana yaifa paujal pirakle DHMC na Jiribam District Hospital gi CMO Office amasung OPD solong sin bagi khongjang leptana sa tharakli Chuitagong Hill Track slomdagi Mizoram da Bangladesh refugees sing sangselakpa haure Manipur da sangselakpa yabagi oithokpa lei Cookie sing ase mingon da toina khatna ba hauba amadi migi lamda huralana da changlakibani haibese history na sakhini
Jiribam Boro Bekragi Tuisolan Kulmanakta Lalahuluk High Speed Digi Kader Amadagi Brown Sugar Amasung Bomb Sabada Season Nabapolam Sing Pagat Crate. Uyok Sing the Security Forces Sing Lokto Kibagi Kongjang Numit Mangani Kunjak Kongjang Loy Sing Nahando Crate. Haziki oina Mami TV na sandok saba Manipuri pau matang asida losinjare makataba pau singidamak mieng tado na laibiyo. Guiding minds through the challenges of today. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamnika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagorbat Salam Lekai and Patsoi Part 4. Join us and feel the difference at Millennium School.